Khorirol Sandoklung Wangjing Manipuri Sahitya Parishad Thoubal District Masa Wangjing amasung Ningol Khut Manipur Wangjing na puna sinduna ngasi miyamgi luching purel irabot ki chahi chamaga kunga taruk suba mapok numit palan thauram pangthokre Khorirol Sanglen Wangjing da pangthokiba chinglemlaba thauram aduda Manipuri Sahitya Parishad Thoubal District Masagi President Moirangthem Rajendra Khorirol Sandoklung Wangjing ki President Tongram Babulan Amadi Ningol Khut Manipur Wangjing ki President Khundong Bam Gunamani Laimana Maru Oiba Meeting Lensing Oiki Irabot ki punsi amasung thabak haiba sida miyam punna khananainaba irabota saithaba saireng saidanaba amasung mingthol phanglakpa singbu okpana ngasigi thoram adugi maru oiba saktam oiki Irabot ki punsi amasung thabak haiba hiram asida State Teacher Awardee amasu oiriba thabaktagi pothakraba oza Saikhom Chaubana Wangang ki aduga Manipuri lol amasung Khorirol da irabot ki khudol haiba hiram asidana Waikhom Mani Girls College Thoubal gi Assistant Professor Seng Mera Sore Oversee maru oiba tangkaramu oiriba tuition da putcharaga akhoi apham sila asanda Mera Sore Oversee India lenga ki Tourism Ministry na sinduna Himachal Pradesh ki Dharmasala da numi humni chupna chatharakpa State Tourism Minister Singhi oiba National Conference ngasi loisinkhre Conference asi Union Tourism Minister G Kisan Reddy tongan State Singhi Tourism Minister Singh amadi makok thongba official singsu sarukya ki Manipur ki oina Tourism Corporation of Manipur ki Chairman MLA Karam Shyam amadi Tourism Director W Ibohol na chingba miyoi kayana sarukya ki India da lairiba state singi tourism sector da hena chawkhatnaba pandamda pangthokiba conference asida tourism infrastructure chawkhatnaba cultural spiritual amadi heritage tourism in Himalayan states amadi responsible and sustainable tourism ki matangda session mari thokna thamduna kopna khanaki MLA Karam Shyamna ngasi aroiba numit ki session da Manipur asi tourism sector da yamna potential labor state amadi tourism chawkhatnaba project sing paikhatpada ministry na hena mateng pangbinanaba wafam kaya phongdokhi Bihar da nonglai nungsit akhak arau amadi nong kanna chubana maram oiraga haukiba pung kun mari da laikhidaba mi gi masing kuntra taruk sukre angang nipan yauna miyoi tara homdoi asok apanangki laikhidraba miyoi singasi ayambana laumi singni akhak arau na maram oiraga u pambi amadi electric pole kaya tekhi Thodok asibu nungai taba phongdok laduna Chief Minister Nitish Kumar na laikhidraba miyoi singi imung manungda lupa lakh mari ex gratia oina piragani haina lauthokre Asok apan nanglaba miyoi singbu lemna layeng binaba Nitish Kumar na yathang pikre lamdam asigi miyam na akhak arau tholakpa matamda yumdagi mapan thoktana leinanaba su khanganki India lenga ki State for Food Processing Industries and Jal Shakti ki Union Minister Prahlad Singh Patel na ngasi Chandel District ta laktuna Aspirational Districts Program gi makhada paikhatliba thabak thoram sing yengsinkhre Union Minister na Panchayat Village ta chatuna mafam adugi paikhatliba Jal Jeevan Mission yengsinki Chandel District Hospital gi vaccination booster dose sing amadi hospital gi fibam yengsinki Liwa Kulen gi food processing site su yengsin khibaga loinana local miyam ga award apa singi matangda wari sanaki amadi Chandel District Hospital gi Dr Singh staff singa su wari sanaduna hospital gi award apa singi matangda kupna khanane nakhi tungda Chandel gi DC office ta laktuna Chandel gi district level officer sing yauna review meeting pangthoktuna hauji Chandel district ta paikhatliba central scheme sing Jal Jeevan Mission amadi Swachh Bharat Mission gi matangda khanane nakhi Review meeting aduda ADM Chandel MD Firoz Khan na district asida paikhatliba central scheme sing su sugaina khanaki Union Minister Prahlad Singh Patel na center gi scheme sing manung chamsinba mafam singda yauhanba haibasi Prime Minister Narendra Modi gi apambani ngasi fauba Prime Minister na leibak asigi sotharaba mafam singda thabak kaya marum paikhatuna Chakthong gas laitaba imungda chakthong gas piba amadi ana layeng gi damak Ayushman Bharat ki makhada lupa lakh manga faubagi kanaba piduna lakli haiki Government of Manipur Directorate of Health Services na sinduna nga Sinone District ki manung chanba CIC nungba gi Trauma Care Center amadi Blood Bank ama thamnanaba Health and Family Welfare Minister Dr Sapam Ranjan na ure uyungtam khre Thoramatuda Health Services ki Director Khoirom Sasikumar Mangang amadi Hill Areas Committee ki Chairman Dipu Gangmai su sarukyaki
चीफ गेस्ट की वारोल पीरदुना डॉक्टर सापम रंजन हाई नोने डिस्ट्रिक्ट की हक्सेल की मांगदा लेंगाकना लुमना लौबगा लोइनना बिल्डिंग लेतबा PHSC अहुम सारगनी डायलाइसिस सेंटर अमसु थमनना होटनरगनी हाइकी 2025 TB elimination की दमकता यामना अकनबा मीटिंग अमग जोइनना with a vision and with a commitment we will eliminate TB by 2025 है जो कोई टारगेट अकोई डिस्ट्रिक्ट खुदिंगी constituency खुदिंगी tubercular patients तसेंगा अकोई ngasi की PSA plant अमा थमिजे करी की दमकता न मतमदुदा अकोई क्या वानगी ऑक्सीजन की issues oxygen what की issues के मैम दो and healthcare system से अकोई healthcare delivery is a current delivery. It goes to the last mile. Quite a kungang labor. Jaga adu the labor. Mio is putting up yawna na bida makta ako healthcare systems. Central Forest Division na sinduna Sawombung Range ki manung chanba Khamelo Gwaltabi Reserve Forest ki saruk amasu oiriba Khongbal Tangkhul Village Hongma Village tagi Khongna Chingda pung ahum rom changna karaba matungda Lay haiba Maharani Chingi matonda ngarang upambi kaya thakre haiba mafam asi hana popi pambi tharamba mafam ni hairi mafam aduda uchara sing tharuna bagida makta chatkiba miyamna chingkhong dagi uchara puduna ayuki pung mapan makhai dagi khong na chatpa hauki numit yung mamatung pung tarani thoiga makhairom tabada chingdol yauduna uchara sing adu thaki Maharani Chingdol da uchara kaya marum thariba adu tongan ba miyoi kharana mafam asida tree plantation tawba lakpa yaroi mafam asi reserve forest ni haiba yaroi haibana chingba khangalakpa lai haibadagi Imphal East ki SDPO RK TSB na luchingba nupi police sing yawba Imphal East ki CDO team amak sulaktuna asoi angam thoktana ba cheksin ngak sen ki ngasi ki uchara thabagi khongchat aduda Central Forest Division ki DFO RK Amarjit ACF Siba Vaimi Sadar East ki Range Officer NG Ratan Sawombung ki Range Officer K Raghu amasung Khongbal Tangkhul Village ki Khunja Singh na chingbana saruk yakhi Upambi thabaduga mari lainana Central Forest Division ki DFO RK Amarjit na haikibada mafam asi hana popi tharami haibadagi mafam asida uchara sing thazillaga mafam asi umang oina onthokna na balakpani thengnariba chingmai singdi yamna ingna umang ama oina lay adubu mafam asidi ikokokna lay maram aduna koklaga lairiba mafam asisu umang oihanana ba hotnaba amadi u thazillaga popi thandana ba hotnaba asina maru oiba pandamni haiki Central Forest Division, Forest Department, Government of Manipur का Khongbal Tangkhul की Village Authority का Imphal East Police का Civil Body की Loop Singh की Khamelo Gwaltabi की Chingchang की नाकंद लेरिबा खुन सिंह कोइसी नौ मयाम मा मसी कोइ मयाम से पुनः लांगमिनरगा कोइ नजि लेक्चरिबा मफम से Khamelo Gwaltabi की मनुंग द लेबा महारानी हिल हाइना खंगरिबा महारानी सिंह हाइना खंगरिबा Khongbal Tangkhul खुनजिदगी पुंग अहुम ट्रैकिंग तौरगा कार कांदा मफम जिदे योगजरगा मफम से खितंग कोकना लेबा मतम ममदा कोइ पोपी थारमेन हाइबी अजे मसम मफम जिदा पोपी थारमी मफम से अखोइना उचारा खजितंग थाजलकांदा हौगोपै वइना मफम से मुग रिक्लेम तौनबा फॉरेस्ट एरिया वइना अनथौनबा अदमाइना हंजरगा लाक्सबनी अखोइ मयाम कोइ सिनाउ सिंह Khamelo Gwaltabi की अखोइ लेरिबा खुनसिंग सिनाउ सिंह रोइना अखोइ Khongbal Tangkhul की विलेज की अथॉरिटी Imphal East Police की SDPO नलिचिंग बिरगा लाक्तिरिबा मयाम से अखोइ से पुन्ना अखोइना सुम हानबा आर्म खार फिजबदा अखोइ चनी मुग लाक्सबनी ngasi u thariba sigi maruiba pandamdi popi thadana bohonaba अखोइ उसिना महut सिंजलगा मफम से सोम नाकन जिदा लेरिबा फॉरेस्ट सिटी याम इंगना याम नुंगाइना लै अदुना सोमदा लेरिबा सिका मानहन्ना मफम से अमुक हन्ना पुरकना बोहनबा सेकेंडना उ थाजलकान जिदा पोपी थानदा हाइतार Central Bureau of Investigation na Yes Bank ki co-founder Rana Kapoor amadi Avatha Group promoter Gautam Thapar amadi